ꯇꯧꯏꯁꯤꯀꯣ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯄꯨꯔꯥ ꯅꯣꯡꯉꯥꯜ ꯂꯩꯔꯝꯃꯤ ꯇꯧꯏꯁꯤꯗꯤ ꯂꯩꯁꯨꯒ ꯄꯥꯏꯅꯗꯅ ꯃꯤ ꯀꯌꯥꯝ ꯌꯥꯝꯒꯦ ꯕꯣꯔꯒꯤ ꯃꯇꯝꯗꯣ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝ ꯀꯟꯅ ꯐꯣꯇꯣ ꯅꯝꯅꯔꯤ ꯕꯣꯔ ꯈꯣꯏꯔꯝꯕ ꯆꯠꯄ ꯑꯌꯨꯛꯀꯤ ꯄꯨꯡ 5:30 ꯇꯥꯗꯣꯔꯦꯀꯣ ꯇꯥꯗ꯭ꯔꯤ ꯄꯨꯡ 6 ꯇꯥꯗ꯭ꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯟꯗꯣꯟꯆꯥ ꯍꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯩꯈꯣꯏ ꯀꯀꯥꯒ 3 ꯂꯥꯛꯀꯗꯣꯏꯅꯤ ꯆꯠꯇꯣꯏꯅꯤ ꯃꯊꯪ ꯑꯩꯈꯣꯏ ꯀꯀꯥꯅ ꯁꯦꯝꯕ ꯆꯠꯄꯅꯤ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦꯍꯦ ꯈꯨꯌꯥꯝꯗꯣ ꯕꯣꯔ ꯑꯍꯥꯟꯕ ꯈꯣꯏꯔꯝꯕ ꯂꯣꯏꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯆꯠꯂꯤ ꯀꯩꯕ ꯀꯥꯂꯤꯃꯥꯏꯗ ꯃꯐꯝ 4ꯅꯦ ꯆꯠꯇꯣꯏꯁꯦ 4ꯅꯦ ꯑꯃ ꯆꯠꯂꯨꯔꯦ ꯀꯥꯏꯗ ꯅꯣꯡꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯁꯜꯂꯛꯏ ꯇꯧꯔꯤꯁꯦ ꯌꯥꯅꯤ ꯃꯥꯏ ꯈꯣꯏꯔꯝꯃꯨꯔꯦ ꯅꯣꯡꯅ ꯑꯃꯨꯛ ꯍꯩꯊꯔꯛꯇꯅ ꯅꯣꯡ ꯃꯔꯛ ꯆꯦꯟꯗꯅ ꯀꯣꯅꯨꯡ ꯑꯃꯨꯛ ꯌꯧꯔꯦ ꯊꯔꯗ ꯗꯦꯁꯇꯤꯅꯦꯁꯟ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛ ꯃꯔꯛꯁꯤꯗ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯄꯨꯔꯥ ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯑꯣꯟꯗꯣꯏꯁꯤ ꯇꯥꯗꯤꯡꯇ ꯅꯣꯡꯁꯤꯗꯤ ꯐꯖꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯏꯕꯥꯅꯤ ꯇꯔꯛ ꯆꯠꯆꯔꯤ ꯏꯁꯤꯡ ꯂꯩꯅꯥꯡ ꯃꯔꯛꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯇꯁꯤꯠ ꯆꯠꯄ ꯌꯥꯕ ꯇꯨꯝꯗꯒꯩ ꯍꯧꯒꯠꯂꯒ ꯃꯝꯃꯤꯀꯥꯟꯗꯒꯤꯅꯤ ꯁꯥꯕꯤꯅꯤꯅ ꯂꯦꯐ ꯀꯔꯤꯕ ꯁꯤꯡꯁꯤꯕꯣ ꯅꯥꯆꯣꯡ ꯑꯁ ꯌꯥꯝ ꯇꯜꯂꯦꯅ ꯐꯖꯔꯤ ꯈꯔ ꯀꯥꯎꯕꯩꯅꯦꯍꯦ ꯊꯧꯔꯥꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯣꯏꯗꯧ ꯂꯩ ꯑꯣ ꯌꯥꯃꯤ
ꯐꯖꯔꯦ ꯁꯤꯗꯒ ꯇꯥꯗꯤꯡ ꯇꯥ ꯇꯧꯔꯗꯤ ꯐꯖꯕꯅ ꯂꯣꯏꯔꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯤ ꯌꯥꯝꯃꯟꯗꯅ ꯑꯩꯐꯥꯎ ꯈꯪꯉꯣꯏꯗꯣꯏꯅꯤ ꯑꯩ ꯏꯁꯥꯐꯥꯎ ꯀꯅꯥꯅꯣ ꯈꯪꯖꯔꯣꯏꯗꯣꯏꯅꯤ ꯃꯤ ꯂꯥꯏꯒꯤ ꯁꯛꯂꯣꯟꯅꯤ ꯄꯨ ꯃꯟꯗꯤꯔ ꯔꯥꯎꯟ ꯀꯣꯏꯕ ꯆꯅꯥ ꯃꯤꯇ꯭ꯔ ꯊꯛꯑꯕ ꯃꯇꯨꯡꯗ ꯀꯣꯔꯅꯔ ꯈꯨꯗꯤꯡꯒꯤ ꯀꯣꯏꯖꯕ ꯂꯥꯎꯅꯦꯍꯦ ꯅꯪꯁꯨ ꯂꯥꯏꯕꯛꯀꯗꯣ ꯀꯠꯂꯨ ꯂꯥꯎꯅꯦꯍꯦ ꯗꯕꯜ ꯀꯠꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯀꯟꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯀꯅꯥꯒꯤ ꯚꯤꯗꯤꯑꯣꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯁꯨꯝ ꯅꯝꯕꯤꯔꯤꯅꯤꯀꯣ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯐꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯣꯅꯨꯡꯒꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯂꯣꯏꯔꯦ ꯅꯦꯛꯁꯇꯅ ꯀꯥꯏꯗꯅꯦꯕ ꯕꯥꯔꯅꯤꯗ ꯁꯤꯅ 4th ꯁꯨꯕ ꯗꯦꯁꯇꯤꯅꯦꯁꯟ ꯇꯨꯔꯦꯜ ꯑꯃꯁꯨ ꯅꯥꯀꯟꯗ ꯆꯠꯀꯗꯧꯅꯤꯗꯣ ꯃꯃꯥꯡ ꯊꯣꯡꯗꯣ ꯁ꯭ꯋꯥꯏꯗ ꯑꯗꯨ ꯈꯪꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗꯩ ꯀꯃꯥꯏꯅ ꯍꯦꯛꯇꯣꯏꯅꯣ ꯈꯣꯝꯃꯤꯍꯦ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯃꯥ ꯏꯁꯤꯡꯗꯅꯦ ꯇꯨꯀꯠꯆꯩꯌꯦ ꯂꯩꯇꯕꯣꯏꯕ ꯇꯨꯔꯦꯜꯁꯦ ꯌꯥꯝ ꯀꯨꯝꯅꯤꯡꯉꯦꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯀꯀꯥ ꯁꯤꯅ ꯁꯥꯔꯤꯅꯦꯕꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯖꯥ ꯃꯥꯏꯕꯅ ꯀꯥꯏꯗ ꯑꯣꯖꯥꯁꯦ ꯏꯑꯣꯟ ꯑꯣꯟꯅꯗ꯭ꯔꯣ ꯁꯤꯒꯤꯁꯤꯗꯅꯦꯕ ꯑꯃꯨꯛ ꯂꯥꯛꯏꯁꯦ ꯈꯣꯝꯕ ꯁꯛꯁꯦ ꯑꯃꯨꯛ ꯑꯩꯒꯤꯁꯨ ꯌꯦꯡꯉꯨ ꯍꯥꯏꯕ ꯁꯤꯕꯨ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯐꯖꯔꯦꯍꯦ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗꯒ ꯂꯩꯔꯗꯤ ꯀꯅꯥꯝꯇ ꯍꯦꯛ ꯃꯋꯥ ꯂꯧꯔꯣꯏ ꯑꯩ ꯁ꯭ꯋꯥꯏꯁꯤꯗꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯆꯥꯅ ꯁ꯭ꯋꯥꯏꯁꯦ ꯐꯪꯖꯗꯕꯒꯤ ꯏꯁꯤꯡ ꯌꯥꯝ ꯇꯨꯡꯍꯟꯕ 좋다니까. 좀만 더 오. 에이, 젠타니 이래 양 깔리. 야로야 진 난thân 나한테 람보 팡고해봐 미가 까네 야라봐 진짜 이싱 좀 많이 사노 이싱 사노 산옥
Khari yamna ho. Hey, chungani. 이번에 한번 보죠. Wild plants in this. Wow. 내시대수 하우리고 wild plant 티파자이 하가. 칸디. 예원에? ꯌꯥꯝ ꯊꯤꯕ ꯑꯗꯨꯃꯥꯏꯅ ꯂꯩꯒ ꯁꯥꯠꯂꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯄꯥꯟꯕꯤꯗ ꯉꯥꯎꯕ ꯑꯩꯈꯣꯏꯗꯤꯕ ꯋꯥ ꯃꯅꯤꯡ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯩ ꯍꯥꯏꯁꯤꯅꯦ ꯁ꯭ꯋꯥꯏꯗꯒ ꯂꯩꯔꯗꯤꯕ ꯀꯅꯥꯝ ꯃꯋꯥ ꯂꯧꯔꯣꯏꯌꯦ ꯍꯥꯏꯁꯤꯅꯦ ꯑꯥꯗꯒꯤ ꯃꯅꯤꯜ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤ ꯌꯦꯡꯉꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯣ ꯃꯟꯗꯤꯔ ꯃꯆꯥꯁꯦ ꯑꯁ ꯑꯗꯣ ꯄꯨꯡꯗꯣꯟꯁꯦ ꯌꯧꯕꯗꯤ ꯂꯩꯇ꯭ꯔꯤ ꯄꯨꯡꯗꯣꯟꯁꯦ ꯆꯠꯈ꯭ꯔꯦ ꯇꯨ ꯑꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯇꯨ ꯑꯁꯤꯁꯦ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯅꯦꯕ ꯄꯨꯡꯗꯣꯟꯁꯦ ꯃꯌꯥꯝ ꯄꯥꯜꯂꯦ ꯍꯥꯏꯕ ꯈꯪꯉꯣ ꯃꯌꯥꯝ ꯍꯥꯏꯕ ꯑꯁꯤꯗ ꯄꯥꯜꯂꯦ ꯄꯨꯡꯗꯣꯟ ꯃꯌꯥꯝꯁꯦ ꯃꯨꯟꯁꯨ ꯂꯣꯏ ꯃꯨꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯈꯥꯁꯤꯅ ꯏꯁꯤꯡꯅꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯍꯦꯛꯇꯣꯔꯤꯒꯦ ꯁꯤꯕꯣ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯉꯥꯆꯣꯝꯁꯤꯒ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ So guys, ꯕꯣꯔꯒꯤꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. Bye bye.